Assalamualaikum warahmatullahi wabarakatuh. Karigumba dom na pangal ama oiba taragadi hairiba post asi ngamliba matik share to biyu ngamliba matik share to biyu isamak su to biyu imung manung nupi angang mari mata khuding mo kusu tawhan biyu atuku matik share to godabani atuku matik share to godabani media gi power enghan godabani amadi pangal gi minority gi manipur da musalman singi khundariba singi power ase enghan godabani Allah amasung nasul gi iman din yaqin haiba khudimang ase akhoi power enghan godabani masigi post asi lep yade share togdabani like togdabani comment togdabani amadi adumgi rai pigdabani ngasimak hojingmak imanaba singda har momin musalman khudingmakta panganna post asi share togdarabadi adumsu ngasigi thengnariba awaba asi panganda hairiba page asida press note asida palliba wahai sing ase hanna para matungda kari thamoida phawbagi amadi kari tawba yabagi haiba ado press asida loina pallabani hangadabo hangkaya akhoi haitaba tarabasu press nota thokliba ase sida loina yawrabani aduna post asi share tobiyu adukumatik share tobiyu viral ohellu aduga masigi reaction ado atubida sarkarna amadi paliba sarkarna amasung ngasim masiga mari leinaba adugum laba miyoi singna team singna amadi aigi ichilinaw singna mateng pangbiyu post share tobiyu ngasigi maral laitraba momino salman minority pangal singbo aduki matik ta thina tobiriba amadi tuhatliba amadi demand kaya tawduna pot kaya munduna business kaya da amadi lairaba kaya bo hatok piriba funinge furiba hatokninge haliba adugum laba matam asida aikhoina ngasi kholaul kaya lawba ngamdaba taragasu press note punamak yawrabani adugi wahang kaya hariba asi share tobiyu share tawba matamda adom karisu mangloi adomgi sakti power amadi adomna tawba ngamba haibadu karino social media da kitang nganglure kitang comment pirure natai chataba comment piruba amadi ngangluba amadi chairuba kaya hekta kakhuatlaga saza piba dandi piba post adu delete tawhanba amadi madu haizahanba lale haizahanba amadi faraga fuba thekpa kaya asigi mahutta nasada thoklabadi imung manungda nachana suda mari matada nasada thoklabadi kari oigadagi haiba asigi wakhanda ngasi mak share tobiyu amadi adumodumni apamba hainingba post social media da hayu kiganu nganganu ठीक है इंशाअल्लाह ताला सुखसोई सोइदना माई पाकनी सोशल मीडिया की पावर यंगहनसे सुखसोई सोइदना माई पाकनी सरकार की तासन्ना तदना लैरिबा मना पंग्रब सनार सरकार तासन्ना दुना लैरिबा हन्ना येंगदुना लैरिबा सोनख्रबा मपांगल याउद्रबा होमोगुमन ओइख्रबा मोन जदु चुजंख्रबा सरकार असे ममित ममाय ममित पांगहनबा अमदी pangan gi power karino musalman da singnaba iman da singnaba masjid da imam singda juma da amadi khutba singda amadi Allah gi rasul da religion da Allah da amadi prophet Muhammad sallallahu alaihi wasallam da asugumena singna rakliba karam kama pe ngangakliba katukaran ngangakliba sugum kaya segidamakta ngasi post share tawduna miyamda yohanbiyu inshallah taala suksoi soiduna achum mana kanano aran mana kanano ai badu khangakani mai pakani mi harpe gi dandi mi harpa gi saza ase pigidabani magi maram chana mana hingingai da amadi mana hing sikhra matungda lehoriba nupi angang family matu macha kayagi life punsibu manghanduna hatokliba misak adugi mi harpa adusu har khraba matungda si khraba hatok pi khraba misi adu gi imung manungdasu maram chana manipur gi tangkhai ma mangonda phangnana bahot nagadabani inshallah taala masimak share tobiyu adom kari khange taba ngamlibra tumduna hiptuna ngam chainingang bani ngangningang bani koi social media da tawningang bani aram baidan ni khangde amadani khangde maitai lipundani khangde any sangsthana amada sangsthana amana taroliba aran badona khoi ngangningang mani dubo ngang mangam daduna leiribana khoi ase ngasigi press not na thokliba adugum laba notice asida loina yawrabani share tobiro inshallah taala adom su hairiba condemn tawbegi
ꯑꯗꯨꯒꯨꯝꯂꯕ ꯃꯅꯨꯡ ꯑꯗꯨꯗ ꯆꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯁꯦ